ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯥꯕꯤ ꯊꯔꯣ꯫ ꯇꯥꯕꯤꯔꯁꯤ ꯂꯩꯁꯥꯕꯤ ꯊꯔꯣ꯫ ꯌꯦꯡꯍꯩꯗꯕ ꯌꯦꯡꯍꯩꯗꯦ, ꯆꯥꯍꯩꯗꯕ ꯆꯥꯍꯩꯗꯦ, ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯤ ꯆꯠꯍꯩꯗꯦ ꯍꯥꯏꯕ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯀꯌꯥꯗ ꯀꯧꯖꯜ ꯊꯤꯔꯤꯕꯅꯣ? ꯇꯧꯕ ꯌꯥꯗꯦ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯃꯍꯦꯜꯂꯤ ꯆꯪꯅꯤꯡꯕ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ꯫ ꯑꯗꯨꯕꯨ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯗ ꯀꯥꯏꯔꯨꯕ ꯂꯥꯜꯂꯨꯕ ꯃꯇꯝꯗ, ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯉꯥꯛꯄꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯅ ꯀꯔꯤ ꯀꯝꯗꯧꯕ? ꯑꯃꯅ ꯀꯥꯏꯔꯕꯗꯤ ꯑꯃꯅ ꯂꯃꯟ ꯈꯨꯝꯕ, ꯑꯃꯅ ꯑꯗꯨ ꯇꯧꯔꯕꯗꯤ ꯑꯗꯨ ꯇꯧꯕ ꯌꯥꯕ꯭ꯔꯥ, ꯑꯩꯅ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡ ꯊꯥꯈꯤꯕꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯏꯈꯦꯡꯂꯛꯀ ꯇꯤꯟꯒꯗꯧꯔꯦ꯫ ꯃꯇꯝ ꯈꯔ ꯀꯨꯏꯔꯕ ꯊꯧꯗꯣꯛ ꯈꯔꯗ ꯁꯦꯝꯖꯗꯨꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯃꯥꯅ ꯂꯥꯏ ꯇꯣꯡꯂꯛꯄ ꯆꯪꯍꯩꯗꯕꯗ ꯆꯪꯂꯨꯕꯗ ꯃꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯤꯍꯧꯗꯕꯗꯒꯤ ꯑꯣꯏꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯃꯈꯥꯗ ꯃꯄꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯤ꯫ ꯃꯄꯥ ꯑꯗꯨꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯇꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥꯅ ꯃꯈꯣꯏ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯃꯥꯁꯨ ꯃꯆꯥ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯅꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯏ, ꯍꯣꯠꯅꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒ ꯃꯄꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ꯫ ꯃꯈꯣꯏꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡꯗꯤ ꯑꯗꯨꯝ ꯄꯥꯡꯉꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯤꯉꯩ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯁꯦ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯧꯕꯨꯛꯂꯣꯝ ꯇꯝꯅ ꯄꯦꯔꯨꯛ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯅꯣ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯑꯁꯨꯝꯅ ꯄꯥꯛꯅ ꯆꯠꯄ ꯅꯠꯇꯦ꯫ ꯃꯆꯦ ꯑꯁꯤꯒꯤ ꯃꯤꯡꯅ ꯊꯔꯣ ꯑꯗꯨꯒ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯡꯅ ꯁꯥꯃꯨ ꯀꯧꯏ꯫ ꯄꯨꯡꯖꯥ ꯑꯁꯤꯃꯛꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯆꯦ ꯑꯗꯨꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯆꯍꯤ 19-20 ꯁꯨꯔꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯃꯧꯄꯥ ꯑꯗꯨꯅ ꯆꯍꯤ 9-10ꯒꯤ ꯃꯌꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ 3 ꯃꯌꯥꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯌꯧꯔꯕ ꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯄꯦꯔꯨꯛ ꯍꯦꯛꯏ, ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯆꯠꯄꯗꯨꯅ ꯐꯅꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ꯫ ꯌꯨꯝꯌꯥꯒ ꯇꯥꯏꯅꯕ ꯂꯧꯕꯨꯛ ꯃꯌꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯐꯅꯌꯥꯝꯅ ꯂꯥꯞꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯃꯥꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯊꯔꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯏ ꯀꯧꯕ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯑꯃꯅꯗꯤ ꯍꯥꯏ, ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯦꯔꯨꯛ ꯍꯦꯛꯎꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯁꯨ ꯑꯣꯏꯔꯛꯀꯗꯣꯔꯦ꯫ ꯃꯃꯥꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯧꯕꯨꯛꯇ ꯆꯠꯇꯕ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯁꯣꯜꯂꯤ, ꯂꯧꯕꯨꯛ ꯃꯥꯏꯀꯩꯗ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠꯇꯪ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯃꯥꯗꯨ ꯌꯨꯝ ꯇꯝꯕ ꯂꯥꯛꯏ, ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯗꯣ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯊꯔꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥ ꯁꯥꯃꯨ ꯃꯈꯣꯏꯅ ꯄꯦꯔꯨꯛ ꯍꯦꯛꯄꯗꯣ ꯐꯅꯌꯥꯝꯁꯨ ꯌꯥꯝꯂꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯇꯥꯟꯖꯥ, ꯅꯨꯃꯤꯠꯁꯤꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯞ ꯆꯥꯅ ꯌꯦꯛꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯂꯥꯝꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ꯫ ꯃꯄꯥꯅꯨꯄꯥ ꯁꯥꯃꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯌꯥꯝ ꯋꯥꯔꯦꯗ, ꯌꯨꯝ ꯆꯠꯂꯁꯦ, ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯆꯦꯅ ꯀꯔꯤ ꯈꯨꯝꯃꯤ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯠꯂꯁꯤꯔꯥ? ꯅꯨꯃꯤꯠꯁꯨ ꯌꯨꯡꯂꯦ, ꯏꯁꯤꯡꯗꯤ ꯀꯗꯥꯏꯗ ꯊꯛꯀꯅꯤ? ꯃꯄꯥꯅꯨꯄꯥ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯦ꯫ ꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯕꯨ ꯋꯥꯈꯤꯕꯗꯨꯅ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕꯗꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯦ ꯑꯗꯨꯅ, ꯁꯥꯃꯨ, ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯂꯩꯔꯦ, ꯑꯁꯤꯗ ꯏꯁꯤꯡ ꯊꯛꯀꯦꯔꯥ? ꯁꯥꯃꯨꯁꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕꯗꯨꯅ ꯊꯛꯀꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯇꯥꯟꯖꯥꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯃꯈꯣꯏꯒꯤ
maning tamna ngauba nungai ba haiba matang adu oirba male makhoi ni chalak matamda karigumba shaum kharadi adum pire nakhoi ni chalakanu ai lei habagi khudam amadi adum toi kaisum leitana nuksi chukanna sitba karimata tawdana manak nakpa adwaida aung nuksit amasu pukhi aduga koibada urrusi kalai madu ubada samuna isi sidi kaino tharosu tawriba mawng asi karino haiba khangdabana manasu mapanu pada khumi kaisu oramboida nuksi sitlibani se ising khorangi habado ising thao samu ising thaknaba tawi adubu lama phangdre mapanda leptuna makutuna lama matamda khara ware je ai lama phangde tharona phangdabrane ai yenge machena sumuk lamnaba tawi masu phangdre phangdabadagi samuda hairmi se ai ku chambige thause pak thause adubu tanja se nakoi pukhi sigi mayada janglakanu nakoi leigunu haduna khudam changdam kharade dum pirabani machin mapani na khangdabagini machi aduna mapanu padugi oithanga makhutta pairadun makhut chamli mapanu paduna pukhi adugi makhatamna paktakhirami aduga makhut yetuna ising adu kallaga thaknaba tawri machi adu khutta paiduna adum lerambadagi magim yengase koye leidun yengthoraka matamda pukhi asigi asom wangmagi mapalomda kanano karino khangdaba amana mangonda munna yenglibado ure yelma miyengasi maksu shauni yengmani nakhoi chalakunu haraga karigi asida chalalibano haibagi mawngni tharo sakta madu karino haibasu khangde masu yamna ngani yengi asumna yelambadagi mapanupagi makutta pairambado madi akiba phanglaba sakta madu uba matamda pakat khibagira natraga magi makokta kariguma khara phaurakpagira khangde makul adu thadokirami thadokibadagi mapanupado pukhi adugi manunga tasilami pukhi adugi manungda hek tasingkhibadagi machi adu mit khangching singi gyan lapagum towi samu haduna mapanupadubu lokhatnaba chingkhanaba honai samu ising adugi manunglomda lupsinbagum towi makul adu mathakma thangalai aduga pring chongduna makut adu hairaga maku adu mak thingatlaga mabu kanbiyu haibagi mawong kaya ama tori iroi bahai tab samuni mapanupagi mataw adu ubada tharo gan mamkre mahaksu mapan do leplaga magi mapanupadu chingkhanaba honai adu chingkat sukang ngamdre ngihak tangi matungdadi samu ising adugi mathaklomda makut khara thingatlamba tarabasu handamukti kari mata torokidre makharomda dum lupthakirami masidagi tharo magi masasi kaino matawkre masada ipai kangkibra natraga masada kariguma ama yetlabra yawrabra khangde wakhal ama torai samu haduna kanna dilarami aduga wakhal ama torakpadagi tharo ngaktang bukhi du muni yelamlaga mayum tamna tumina lakhirami mapanu pala hiwi habigi wakhal phawa mangonda changdra male karino haiba khangdre wakhal ama torakle asumna tharo magi mayumda lai yum yorakle yum yoba matamda mamana nupa samudi tharo kari khumni wakhal ama tawre ba khumba ngamda latlat tawri mamana magi matawda kari khumdribno nupa do kadai lehoge ba nongmada zulabuk chattabana nakhoina peru hipaga chaliba hey kadai lehoge haibani mamana toina wadu ngalak matamda tharo wakhal amada khumai aiga maga peru hekpa chatpani labukta san macha pahowi adu yenghori mamana numjungu matam asida san macha pokpa yenghori ba tharona mada nate atopa lekai gi mamana basingchu yahawi makhoi puna langminagani mamasu atopa yawi habiduda o phare puna langminardi phagadabani chak chana batawsilaw ai chak loirabani perukti kadai cherang amada yomlo perusing adu yengi mamana aduga tumin pusinbani mukjangki tharo chak chani habisu khangde tumin machi amadum lebi amuk mangli mamana chak chasilaw haibani nupa dubu haju phoba lakteni atopa manab singdi lakrab chalani nan ngasai haibadubu adugi makha taraktingaida tharo do wakhal amad makhumai la ani
sagon macha pokpa yengoribani amuna san macha pokpa hai amuna sagon macha pokpa hai wa se pakhum manadrabani mama su ha kari haiba sagon macha haiba tharo amukasu natte moi ada labukta salasi bam lihoba adu yenghobani wa se seran turan pakhumda khumai masidagi mama adu yam singnade mama adu no onsilli aduga masanupi tharoda samugi maramda aseng mahangi tharo khumba ngamdre mana khumba pakhumase pakhatpagida natraga masada kariguma khara yawkiba khande seran turan adum khumi mama adu su singnaba kaya aduna khaningbadagi wa se chakchakpatuna kanna kanna hangi nopa nopa kadai lehubunu hayu harbadagi handamukti tharo wakhalama lakamale kablai aduga hare labuk mayaida pukri yamada pukri asumna hare masidagi mama adu khangle angang adu soidana maki pukri da taramlagini habadu labuk mayaida leba pukri du su adugi maramda mama khara khange aidi mangjeredana haduna mama adu labuk maigai tamna chingkhirami tharo yumdi lehuri madi wakhal kaino maturei mama adu yamna yangna chingkhi aduga hojikti labu asi yore laibak phabana samudi kari kamdoramli isingduda samuna lupthakiba tarbasu mapal oirap tawbanina mana ngamboi ngamdaboi makhul asina phring kauduna hairaga torapuduna mapal adumakti uchinna chin makhul aduna lamu phangke mapal adugi khara kanba napi singda mana yaduna makok ado mathatluma thingatuna yamna wana khangi mathatluma kakhatpegi thaunadi samu leite adubu iraknabadi phaki ngasai wai tanja amadi ising phanya mathakhrabani asumna makhong aduna ising adugi manungda lupthai mako aduna mathatluma thingatlabasu yamna kanna hunaduna angang aduna uchinna chinna kangphan mathak tamna kakhalai ising phanya mathakhiba wakhibuduna mahak ngaktangi matungdadi pukhi adugi mapan maktada adum wanthaduna tarami asumna taringai tanja sida mama aduna khara lapna selakpada pukhi adu mapan yorokpada machanupa adu ure machanupa aduna adumna longna taduna wantharibudu ubada mama adu pangkapta kabi samu haduna macha adu kola kabi lenghalli mabukta phundami samu ngaktangi matungdadi gyan lae gyan tarak matamda mama adu asukmati harawi machabu kola kabi kari matawno tawrisibu haduna machanupa samuda hangi samudi angangni khangdabanina ngasaiwa ising thake to tanja ado nisinglakli mana mamara tamkirami ise bani peruk hekpa lakbane aina ising khorangi ising thake hab matamda isena pukri mapanda aibu makut samba sasinaduna aibu inthuriba pukri manungda wahaidu harakpada mama adu sawna mai hauki macha samubu mayum tamna purei asawba kaya aduna yumda machanupi tharoda kathitanaki tharobu phuba yaba phui nopa simru sidbadagi nangna asumna toriba natra haduna machanupi edo chaifam naina phurami tharo kabi ma wad kya kana khumde mamittagi mapi tana kabi ai lanjare hai mama na ngangli phuri nang lal haragi yabra nopa se siramba phatrunga thomba taradi kari kamdoni pukida taba tarbasu nangna kungat piya dabra haduna kan chaifam naina phui tharo numil ase asuki mati kwai chaina khangbada masapu matakumna chupik thali mama na sauning baduna ayuki chak phawba tharo da bijakide angangni chak lamba habdu di phawri bani ngasai wai di khara ki khibuduna ma chada bani adu hotikti phana phuba phana ngangba tarbasu angangni na chak lamba chaning di phawi mama do khara phurum labasu masanu pinina adum thoki mopa nupa do chak pijahuri mama na sauning badagi masanu pi adubu pullaga phawba thame pullaga thamlingai mana mopa nupa na chak chabadu uba matamda chak lama phawi mopa nupa da mana samu ise chak yama lame chak khada chage ba chakho mata ilo uba wahaidu hairibada samu su pukhi da mabu inthugi yawna inthuri boy khanduna chak charambadagi chaplebi aduga mangolum da laikriba mamabu kanna kawi
Ima ima hadun lawi. Samuna kanna phingna larokpa tanjasida mamasu mangonda lerembadagi kedore haduna mangolomdagi lauri. Tanjasida samuna ijena chak chagi hai chak piyu hai habadagi mamasu chawningbuduna chak aduna maida thajilu phau hairaki. Angang adusu machi aduda mana paramba chak ado maida thajili. Tasengna tharo thawai yam chaki. Asumna ayuki chakti pijagide numidangi chak adudi chaw haduna pije. Tharo mabunu nungsikiba mathwai nungai kidaba kaya aduna numidangi chakti mahak chadre. Mamana aina phubagidam waroribra aina ngangbagidamakta adumna toribra haduna machiladu kahalaga namin inchili. Tharo mathwai su yam nungaite aduga magi mitta malang tarang karigo masen marangdi adum ubhorle. Numidangi matamdani chak ado mamana chadrabadi amakena phuni habadagi ma mamitig mapi tarabsu tana thawai chakna chakna chakpudi khara chai. Chak chabal loiraga makhut hama maning thonga thorok matamdani. Ngasai waigi numijunga matamda mana pukri mapanda ukiba saktam aduga chap manaba amakhak maning thonglomda khara laptakna mangonda yengliba mabu ngairaga lerambadona toribado tharonu ure. Madu ubada kut hangga torambadigi tharo masadu khangpek khangi makutak paramba khujai phawba makhar takirami. Mamana masaksangdagi kedore hadun lauri tharo khangpek khangbaduna mamana su purakadra haduna kibaduna kisu tawde asumnadi haraga asom maninglomda leidiba saktam aduga maga michanari. Saktam aduna mabu kut khalaga law haduna kauri. Asumna tharogi mitta saktam masi adum ure. Imung chalai imung chalaktuna kara changlare. Mopanupaga mukhoini tuminabani. Mamana somna tumi. Mopanupadi masega tumino habi yadre. Mamaga tuminani haduna mamaga manaktamna changi. Maga tumliba kasimaksu thongnawo malay. Masi edo ngaktang tumlambadagi karigumba wakhalama phorakpra khalakpra khangde. Thongnawo si mana tamna hangdoi. Numidangi matam yamna kanna thengkiba tanjamaksu nate. Thongnawo si hek hangdoklubaga thabal mangasu pharibanina. Thongnawo sigi hek mapalomdasu ngasai ki saktam masina mangonda mamit khana hinglibado amuksu ure. Tharo adu ubada masadu swai laukre. Hanamukti kaino matoi. Wala ngangba kadimata thokidre mamil adu chap yukhatuna saktam masiga maga hanamukti taseng namit chanare. Inaksu nakne. Asumna matam kuina ngyaktang michanarambadagi tharo magi kagi thongnawase tamna losilei aduga mamit adumakti kuptaba makhai mahangna magi mon tamna longna haithare. Longna haithaduna mamil adu yungkhatuna kadaiduna ama adum yengli. Mamana tharo nang mutulabane he se nupa se ngaktangi saubagini se nakoini tumino se haduna mopanupado mamagi manaka tunumbadagi tharogi manaktamna pusili. Masigi tanja asida tharo mamit mana chap yungkhatuna leiribadu uba matamda mamadu swai laukre. Samusu ise masu yengi karinu khangdre. Samudu kibaduna mamadu konsili. Mamasu handamukti tharogi mi eng magi mong matawsida pakhali. Tharo ibema kedorege nangbo ibema toina pakana phingni kawi. Mamana phana kana kawrbasu tharo mamil ado sukap khapte. Kariguma mi eng amada adum tawri wakhalama tawri. Mamadi pakhatputuna masanupi bu lenghan nangbu kedorege haduna hodoli. Masigi tanja asida tharo na wakhumai. Nachanupi sin aibu site. Aigi lambida mani yele. Aduna ai mabu loba lakpane. Ai mabu otkidori. Ai mabu laknakidori. Ai na mabudi lemna khak tharoi. Wahiru tabada mamasi pakhatpana kaino matawkre. Samuna mamada kanna kusilaga ise chikidorage haduna hange. Tharo makhatana wahare. Nakoi aigina kasalakano. Aiganakta legano. Mana aibu sitabani. Mana aibu singnabani. Aina jalakano, aina lakano habada mana thawaidabadagi aina mabu thirakpani. Ai mabudi wahangini. Ai mabudi otkini.
ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯒ ꯃꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯁꯤ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤ ꯊꯔꯣꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯛꯅꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯪꯂꯦ ꯍꯥꯏꯕ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯀꯅꯥ ꯀꯧꯅꯤ? ꯑꯗꯨꯕꯨ ꯀꯧꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯃꯥꯡꯒꯣꯜꯂꯣꯝ ꯇꯝꯅ ꯌꯥꯝꯅ ꯄꯤꯡ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯃꯆꯦꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯀꯤꯕꯗꯒꯤ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯍꯧꯔꯤ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯌꯨꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯊꯔꯣ ꯂꯩꯍꯧꯔꯤ꯫ ꯃꯉꯣꯟꯗ ꯂꯦꯞꯏ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯊꯔꯣꯒꯤ ꯃꯃꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯏꯆꯥꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯏꯆꯥꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯅꯈꯣꯏ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯀꯦ ꯇꯧꯏ꯫ ꯃꯪꯒꯣꯜꯒꯤ ꯊꯣꯡꯖꯤꯜ ꯑꯗꯣ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯖꯤꯜ ꯑꯗꯨꯒꯤ ꯃꯄꯥꯟꯃꯛꯇꯗꯅꯤ ꯊꯔꯣꯗꯤ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ꯫ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯊꯔꯣꯅ ꯃꯄꯥꯟꯗ ꯂꯦꯞꯂꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯁꯥꯃꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄꯗ ꯂꯣꯡꯅ ꯇꯥꯏ, ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯀꯔꯤꯒꯤꯗꯤ ꯂꯥꯎꯔꯣꯏ? ꯐꯃꯨꯡꯗ ꯇꯨꯝꯂꯝꯕ ꯃꯥꯅ ꯊꯣꯔꯛꯂꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯗꯤ ꯈꯪꯕ ꯇꯥꯕꯅꯤ꯫ ꯁꯥꯃꯨꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤꯅ ꯃꯃꯥꯅ ꯑꯗꯨꯝꯅ ꯂꯣꯡꯅ ꯇꯥꯕ ꯃꯇꯝꯗ ꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯃꯃꯥꯗ ꯀꯣꯜꯂ ꯀꯞꯏ꯫ ꯊꯔꯣ ꯃꯃꯥ ꯑꯃꯗꯤ ꯁꯥꯃꯨꯗ ꯀꯔꯤꯃꯇ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯃꯑꯣꯡ ꯃꯇꯧꯅꯤ꯫ ꯃꯈꯣꯏꯅ ꯇꯨꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯊꯔꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯊꯔꯣꯅ ꯋꯥ ꯍꯥꯏꯔꯤ, ꯑꯩꯒꯤ ꯋꯥ ꯇꯥꯗꯅ, ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯝꯕꯗꯧꯗꯅ ꯀꯔꯤꯒꯤ ꯃꯤ ꯀꯧꯕ ꯆꯠꯄ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯊꯔꯣ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯡꯅ ꯇꯥꯈꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯌꯨꯡꯂꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯔꯣꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯃꯄꯥꯟꯃꯛꯇꯗ ꯂꯣꯡꯅ ꯇꯥꯔꯤꯕ ꯃꯈꯣꯏꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯏꯆꯦ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯁꯥꯃꯨꯕꯨꯁꯨ ꯆꯤꯡꯈꯠꯂꯤ꯫ ꯊꯔꯣꯒꯤ ꯃꯃꯥ ꯀꯔꯤ ꯈꯨꯝꯅꯤ? ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯀꯤꯔꯦ꯫ ꯈꯨꯠ ꯊꯤꯜꯂꯤ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯑꯁꯣꯝꯗ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯒ ꯄꯨꯟꯅ ꯆꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯃꯗꯤ ꯅꯨꯄꯥꯅꯤ꯫ ꯊꯔꯣꯅ ꯐꯃꯨꯡꯗ ꯑꯗꯨꯝꯅ ꯂꯣꯡꯅ ꯇꯥꯔꯤꯕ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯌꯨꯡꯂꯤꯕ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯆꯦ, ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ? ꯑꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗꯅ! ꯊꯔꯣ ꯇꯣꯏꯅ ꯂꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯊꯔꯣ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯥꯁꯨ ꯀꯞꯂꯒ ꯋꯥꯔꯤ ꯇꯝꯃꯤ꯫ ꯉꯁꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯈꯤꯕ, ꯏꯔꯥꯛꯅꯈꯤꯕ, ꯃꯈꯣꯏ ꯑꯅꯤ ꯄꯦꯔꯨꯛ ꯍꯦꯛꯄ ꯆꯠꯈꯤꯕ꯫ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄꯗ ꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯎꯗꯨꯅ ꯈꯔꯗꯤ ꯐꯨꯔꯤ, ꯈꯔꯗꯤ ꯉꯥꯡꯂꯨꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯀꯞꯂꯒ ꯇꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯕꯅꯤ, ꯃꯤꯅꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯤ, ꯑꯗꯨꯗꯤ ꯁꯣꯏꯔꯔꯣꯏ, ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯥꯏꯅꯕ ꯃꯗꯨꯒꯤ ꯂꯥꯏ ꯑꯗꯣ ꯑꯣꯛꯅꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯇꯪ ꯀꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯉꯥꯡ ꯑꯁꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯗꯨꯗꯤ ꯀꯅꯥ ꯀꯧꯔꯨꯅꯤ? ꯀꯅꯥ ꯃꯥꯏꯕ ꯀꯧꯔꯨꯅꯤ? ꯃꯥꯏꯕ ꯄꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯊꯔꯣꯅ ꯌꯥꯗꯦ, ꯃꯥꯏꯕ ꯀꯧꯒꯅꯨ ꯍꯥꯏꯔꯤ꯫ ꯊꯔꯣꯒꯤ ꯋꯥꯗꯨꯗ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ, ꯊꯔꯣ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ, ꯅꯪꯒꯤ ꯐꯅꯕꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯣꯔꯤꯕꯁꯦ꯫ ꯅꯪꯒꯤ ꯐꯅꯕꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯊꯔꯣꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ, ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯟꯅꯤꯡꯕ꯭ꯔꯥ? ꯅꯈꯣꯏ ꯄꯨꯟꯅ ꯑꯉꯥꯡ ꯑꯣꯟꯅꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯀꯅꯨ꯫ ꯃꯥꯒꯤ ꯃꯤꯠꯇꯨꯗꯤ ꯃꯈꯣꯏꯗ ꯌꯦꯡꯗꯦ, ꯂꯣꯡꯈꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯠꯇꯨꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀ ꯊꯤꯜꯂꯒ, ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯒ ꯃꯁꯝ ꯐꯥꯎꯕ ꯐꯣꯏꯅꯕ ꯇꯧꯖꯔꯛꯏ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯔꯣꯕꯨ ꯐꯥꯔꯤ꯫ ꯐꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯃꯅ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯒ ꯃꯥꯏꯕꯗ ꯄꯥꯎ ꯄꯤꯔꯨꯔꯦ꯫
ꯃꯥꯏꯕ ꯀꯧꯔꯨꯔꯦ ꯃꯥꯏꯕꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯔꯣꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯊꯔꯣꯒꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯏꯕꯗꯨꯅꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯐꯖꯅ ꯌꯦꯡꯕꯤ ꯈꯪꯉꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯩꯕ ꯈꯔ ꯍꯥꯏꯅꯕ ꯂꯥꯏ ꯑꯗꯣ ꯑꯗꯨꯝ ꯑꯣꯛꯅꯔꯦ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯦ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯖꯔꯒ ꯌꯥꯒꯅꯤ ꯐꯖꯅ ꯅꯣꯟꯖꯔꯒ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯈꯨꯔꯨꯝꯕꯤꯔꯦ ꯐꯖꯅ ꯌꯦꯡꯕꯤꯔꯦ ꯑꯗꯨꯒ ꯇꯥꯟꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯗꯤ ꯄꯥꯛ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯥꯏꯕꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯒꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪ ꯆꯪꯒꯅꯨ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪ ꯑꯣꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯊꯥꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯅ ꯑꯣꯠꯀꯗꯧꯔꯤ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯒ ꯃꯥꯅ ꯄꯨꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯥꯏꯕꯗꯨ ꯁꯥꯎꯒꯠꯂꯛꯏ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯒꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯋꯥꯍꯟꯕ ꯌꯥꯔꯣꯏ ꯑꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯥꯏꯕꯗꯨꯒ ꯂꯥꯏ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯁꯣꯝꯗꯗꯤ ꯃꯃꯥ ꯑꯗꯨ ꯄꯪꯀꯞꯇ ꯀꯞꯄꯤ ꯂꯥꯏ ꯑꯗꯣ ꯂꯥꯏ ꯑꯣꯏꯅ ꯊꯣꯔꯛꯄ ꯅꯠꯇꯦ ꯊꯔꯣꯒꯤ ꯃꯁꯥꯗ ꯇꯨꯡꯁꯤꯜꯂꯒ ꯃꯥꯅ ꯈꯨꯝꯂꯛꯄ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨꯅ ꯀꯞꯄꯅꯤ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯊꯔꯣꯒꯤ ꯃꯃꯥꯕꯨ ꯊꯦꯝꯃꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯐꯅ ꯀꯟꯅ ꯇꯥꯟꯊꯣꯛꯅꯕ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯔꯣ ꯃꯥꯁꯨ ꯃꯥꯏꯕꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯆꯔꯛꯄ ꯃꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯁꯤꯟꯅꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯇꯥꯜꯂꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯃꯥꯏꯕꯗꯨꯅ ꯆꯠꯂꯣ ꯊꯔꯣꯅ ꯈꯨꯝꯃꯤ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯃꯥꯏꯕꯗꯨꯁꯨ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯑꯗꯨ ꯂꯝꯕꯤ ꯊꯥꯍꯜꯂꯤ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯞꯅ ꯊꯔꯣꯕꯨ ꯊꯣꯛꯍꯜꯂꯤ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯊꯔꯣꯗꯤ ꯌꯥꯡ ꯊꯦꯛꯄ ꯃꯈꯩ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯇꯥꯜꯂꯨ ꯐꯥꯎ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯊꯔꯣꯕꯨ ꯇꯥꯜꯂꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯊꯔꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯣꯡꯁꯤꯟꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯈꯤꯕꯗꯨꯅ ꯃꯈꯣꯏꯅ ꯐꯅ ꯇꯥꯜꯂꯕꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯥꯕ ꯉꯝꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯌꯥꯝ ꯌꯥꯡꯅ ꯆꯦꯟꯒꯅꯤ ꯈꯔ ꯆꯦꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯊꯔꯣꯕꯨ ꯇꯥꯞ ꯐꯥꯈꯤꯔꯝꯃꯤ ꯐꯥꯕ ꯇꯟꯖꯥꯁꯤꯗ ꯊꯔꯣꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯁꯤ ꯆꯤꯛꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯛꯏ ꯑꯩ ꯐꯥꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯋꯥꯍꯟꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯍꯥꯠꯀꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯅꯈꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯀꯤꯍꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯃꯁꯤꯗ ꯐꯥꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯪꯀꯤꯗ ꯀꯤꯔꯛꯏ ꯃꯥꯏꯕꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯥꯎꯔꯛꯏ ꯃꯥꯅ ꯐꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯄꯨꯁꯤꯜꯂꯛꯅꯕ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯊꯔꯣꯅ ꯌꯥꯗꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯈꯣꯠꯄ ꯃꯥꯒꯤ ꯃꯌꯥꯗꯨꯅ ꯆꯤꯛꯄ ꯃꯤꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯆꯤꯛꯂꯕꯁꯨ ꯆꯤꯛꯅ ꯊꯔꯣꯕꯨꯗꯤ ꯀꯟꯗꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅ ꯎꯆꯤꯟꯅ ꯐꯥꯗꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯕꯗ ꯊꯔꯣ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯈꯣꯏ ꯃꯁꯛ ꯈꯪꯉꯤ ꯅꯈꯣꯏ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯅꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯁꯨ ꯊꯔꯣꯅ ꯉꯥꯡꯂꯛꯏ ꯃꯥꯏꯕꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯃꯥꯅ ꯀꯤꯍꯜꯂꯤꯕꯗꯤ ꯅꯈꯣꯏꯗ ꯄꯥꯈꯠꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯔꯣꯜ ꯑꯇꯩ ꯁꯣꯜꯂꯒ ꯊꯔꯣꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯌꯥꯝꯅ ꯆꯀ꯭ꯔꯤ ꯊꯤꯕ तांथोकदा पाहेक चलो यादब लाइनी उचिन्ना मायबदुना कन्न होनदुना तांथोकपा ngamdaba tarabasu mahangna namthaduna thamnaba thorangamde tawri ngasi numidang asida hekta layengbuda phaba ngamloi haiba maibduna khangla male masidagi nupi macha sing yaktang pothanaba namthaduna thamba yarba mawong matawama maibduna singkhirami asumna sillabatung nupi macha adu pothahale maibduna hayengana lakke ngasi gidlo sinma ngamde harami aduga magi mapabungusu yumsida kawbiyu haduna haire mapabung adudi langphaida thabak suba chakhibani aduna karamna kawgani kawdabadi yadabani numidangduda makhoi mama macha makhoida leibado kibadagi makhoi lagliba nupasing adug manundagi makhoi ani amasu numidang lehelare asumna maibado mayum tamna chakhirami
ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯈꯔ ꯉꯟꯅ ꯂꯥꯛꯂꯒ ꯊꯔꯣꯕꯨ ꯂꯥꯌꯦꯡꯅꯕ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯁꯤꯗꯤ ꯊꯔꯣ ꯂꯩꯐꯥꯎ ꯐꯥꯎꯔꯛꯏ ngasi di magi machinda churun kaya ama lon hori magi asuna laifau phauba churan lon matanja sida lekai gi mising changsilli aduga mana phauриba laifau ase tasi haduna tab yaune lekai sida tawriba thodo athok mi gi mong matawsing mana pun phauthari mamit pangde mamit pangdaga su mi adugi makut ase hek piba matamda tharona magi baramda asini habse pun phauthari magi laifau taseng achummani magi masadagidi changliba lai asi thu haibi yadre magi laifau asi chummi haduna wa lawnabadagi piglibi nupi macha sibu mayamna magi laifau chummi haduna mi pasabu thaduna yengma lakpa yawnarami mamadi masigi mong mato si yamna pamkide pamdrabasu amana aigi siyengbiyu haibadagi tharo da laifau pholaga magi khangning yening sing yengi mana phorok pa hada pasing achum bi yamni yawi mi sing ado yengba loiduna chana khraba tungda mai bu thadaru gi man hairi ichanu pi sik masara changni bise amuk tan thok piyo lesabi macha pharak kadore mana hayeng charol labutung mana lesabi pharak lamatamda asig ma mong mato si toribati magi pusita ningamdaba nungai tabi yawna phorakani amuk tangamna ba layeng biyo haduna mai bu phajana haije mai bu su magi angamba thakta layeng naba tanthunaba honai adubu tanthokpadi pangam kide nungti numi khudingi tharoda magi yengnaba haduna mi lakpa yawnarabani nong hek ngalakpaga mangolda phak ama thaduna phami phi ngobu sili mamit pangde aduga mangonda hekta lephau phawlai achumba yamna yawkre asumna numit mangani makki matungdadi tharogi mapabungsu pause tare pau tabadagi mayumda laklaga oja mai batuga magi wari kaya masanai magi masara changliba tongliba laise tanthoknaba kan honale adubu mai baduna su tanthokpa matamda awaba kharadi oigani karamna tawgadage aisu khangdre atopa ahiba oja sing aina su pau lorabani tanarabani adubu pangamdre magi lasang macha ama sabiraga kumgi adum harawba khara tawbiraga magi se phab sungamni hairine masana phorakpani masana haijarakpani wadu tabra tharog bapabung chawi yaroi nupi macha se mangba tare asumna tawba tarabadi pikliba noriba nupi macha si pusi kari oini oja maiba ngamlagadi amuka tanthokpiyo hairi maibadu kanna honei tanthokpa ngamdaba taragasu matam khara tha amani namthaduna thambadi yagani haduna maibaduna kono thangda yengba yaba yelaba tung haire masidagi tharogi mapabung asina mina sumna yengba lakpasi nungaite aigidi chanupini mangonda sel hullaga mana lephau phawbado thawai yamna chai namthaduna thambiyu habadagi maibaduna magi su oja ahiba maiba kaya matanadaga tharogi masara changlibase namthaduna thamkirami adubu namthadibase pura namthakibsu nate hairami matam khara ledaga ai amuk lakani harami karamba matamno karamba tanjano haibadi khangdre asumna magi masadagi thokhraba tung tharo matam khara tangdi gyan tai atoba mising khangdabadina tharoda hanagum magi wari se wa laukibutuna yengmalakne tharog babamuna koitan tali ma kasum tawdre ma phare haduna koitan tali asumna masanupina khara pharakpa gyan khara tarakpa tanja sidani mina kari hajilabunu khangde tharog mapabung wakhalama lai ichanupi sidi asumna dum tawba tarabadi hayeng matam amada mahaki puchida awaba khudong thibi yama tabi hai aduna aina kaino matorage haduna mapana wakhal makhali masidagi amukhanna machanupi gi machara tungsilaktanaba changdanaba haduna tawribra khangde macha asibu sha thongbase panoida pijarami nuti numi khudingi machanupi gi damakta sha thong pije ye noigera nganu oigera o oigera san noigera pangpi de pijarami changlakpa ngamdanabani haduna tawribra khangde masimangna sumara moraga tharogi masada matam khara leiraga lakani habado pakpudi lakide adubu mini di mabu wa lawnaki laitong bini haduna haipho yoraki matamgi matungina adum nongmu nongmi hokibuduna ngasi di tharo
ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯄꯨꯡ ꯐꯥꯔꯛꯄ ꯇꯥꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯃꯁꯥꯗ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯗꯕ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏ ꯀꯔꯤꯑꯣꯏ ꯑꯗꯨꯝ ꯎꯔꯛꯄ ꯌꯥꯎꯔꯤ꯫ ꯃꯪꯂꯥꯟꯗꯁꯨ ꯇꯠꯇꯅ ꯍꯥꯏꯔꯔꯤ, ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯍꯜꯂꯤ, ꯅꯪꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯜꯍꯜꯂꯤ꯫ ꯑꯩꯅ ꯄꯥꯝꯗꯕ, ꯑꯩꯅ ꯍꯩꯅꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯅꯪꯅ ꯇꯧꯁꯤꯜꯂꯤ꯫ ꯑꯩ ꯂꯥꯛꯇꯅꯕ ꯍꯥꯗꯨꯅ ꯅꯪꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯅꯣꯡꯃꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ, ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯕ ꯐꯪꯅꯕ ꯅꯍꯥꯛ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯅꯪꯅ ꯏꯐꯝꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯩꯅ ꯇꯧꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯋꯥ ꯀꯌꯥꯁꯦ ꯊꯔꯣꯒꯤ ꯃꯪꯂꯥꯟꯗ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯀꯅꯥꯗꯁꯨ ꯇꯝꯗꯦ, ꯃꯁꯥ ꯃꯇꯣꯝꯇ ꯀꯤꯗꯨꯅ ꯈꯥꯡꯖꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯏ꯫ ꯊꯔꯣ ꯃꯔꯛ ꯃꯔꯛꯇ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ, ꯃꯥꯒꯤ ꯃꯁꯥꯗ ꯃꯊꯤ ꯐꯣꯡꯂꯛꯄ, ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯀꯩꯅꯣꯃꯗꯤ ꯏꯇꯧ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ, ꯊꯋꯥꯏ ꯆꯥꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯂꯤꯕ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ, ꯀꯔꯤꯒꯨꯝꯕ ꯃꯊꯤ ꯈꯔ ꯐꯣꯡꯂꯛꯄ ꯇꯟꯖꯥꯁꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯃꯍꯥꯛ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯁꯤꯜꯂꯤ, ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯂꯩꯐꯥꯎ ꯐꯥꯎꯕꯗꯧꯅ ꯆꯣꯏꯔ ꯂꯣꯜꯂꯛꯏ, ꯑꯗꯨꯒ ꯃꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯌا ꯑꯃ ꯉꯥꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯈꯪꯗꯕ ꯀꯌꯥ ꯑꯃꯅꯁꯨ ꯊꯔꯣꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦ, ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯇꯠꯇꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯈꯤꯕ ꯅꯠꯇꯦ꯫ ꯃꯤꯅꯤꯠ 5-10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯤꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯂꯧꯅꯈꯤ, ꯉꯥꯡꯅꯈꯤ꯫ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯇꯠꯇꯅ ꯐꯥꯎꯔꯛꯏ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯅꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯃꯥꯟꯅꯕꯅꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯩꯅꯣ ꯅꯪꯅ ꯂꯣꯜꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯊꯔꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ, ꯄꯪꯀꯞꯇ ꯀꯞꯄ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ, ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯄꯣꯛꯀꯤꯅꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯉꯝꯗꯕ, ꯊꯋꯥꯏ ꯆꯥꯛꯄ ꯀꯌꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯍꯤꯡꯉꯔꯣꯏ, ꯑꯩ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯆꯦꯡꯖꯦꯜ ꯂꯩꯔꯤꯕ, ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯔꯥ ꯈꯪꯗꯦ, ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯎꯁꯥ ꯇꯦꯛꯇꯨꯅ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯁꯤꯕ ꯄꯥꯛ ꯉꯝꯗ ꯊꯔꯣ ꯋꯥꯅ ꯈꯥꯡꯈꯤ꯫ ꯅꯣꯡꯃꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯤꯉꯩ, ꯊꯣꯡꯕ ꯊꯥꯛꯄ ꯂꯥꯜꯂꯤꯉꯩ ꯇꯟꯖꯥꯁꯤꯗ ꯊꯔꯣꯗꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯔꯒ ꯃꯥꯒꯤ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯗꯨꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯀꯔꯤ ꯊꯣꯡꯂꯤꯕꯅꯣ ꯑꯁꯨꯝꯅꯁꯨ ꯆꯪꯂꯛꯄ ꯌꯥꯎꯈꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯀꯨꯏꯗꯦ, ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ, ꯂꯥꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯅꯈꯤ꯫ ꯊꯔꯣ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯉꯣꯟꯗ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨ ꯇꯞꯅ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯌꯨꯝꯗꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯂꯣꯟꯅ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯔꯒ ꯂꯨꯝꯂꯒ ꯌꯦꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯐꯥꯎꯕ ꯈꯪꯉꯤ, ꯑꯗꯨꯒ ꯃꯄꯥꯅꯨꯄꯥꯗꯨꯁꯨ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯇꯣꯏꯅꯕꯨꯗꯤ ꯇꯧꯗꯦ, ꯃꯔꯛ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯤꯅ ꯊꯔꯣ ꯃꯤꯅ ꯍꯥꯏꯅꯔꯛꯄ, ꯃꯤꯅ ꯉꯥꯡꯅꯔꯛꯄꯁꯤꯅ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯇꯣꯏꯅ ꯈꯜꯂꯛꯄ, ꯃꯁꯥ ꯃꯇꯣꯝꯇ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯏꯀꯥꯏꯔꯛꯄ ꯀꯌꯥ ꯑꯁꯤꯅ ꯊꯔꯣ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯋꯥꯈꯜ ꯂꯩꯅꯥ ꯂꯥꯛꯄꯗꯒꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤ, ꯗꯣꯛꯇꯔꯗ ꯌꯦꯡꯉꯤ꯫ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯔꯦ, ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨ, ꯂꯝ ꯀꯣꯏꯕ ꯈꯔ ꯄꯨꯊꯣꯛꯄꯤꯌꯨ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯤꯕꯁꯦ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗꯕꯨꯗꯤ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯗꯨꯅ ꯌꯥꯗꯨꯅ ꯁꯥꯔꯝꯕ ꯇꯥꯔꯕꯗꯤ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯐꯔꯝꯕ ꯌꯥꯕꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯂꯥꯏꯁꯪ ꯁꯥꯔꯣꯏ, ꯀꯔꯤꯒꯤ ꯁꯥꯒꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯁꯥ ꯊꯣꯡꯗꯨꯅ ꯄꯪꯄꯤ ꯄꯤꯖꯔꯨꯕꯗꯨꯅ ꯃꯁꯤꯃꯛꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯋꯥꯈꯜ ꯇꯠꯇꯅ ꯈꯜꯂꯤ꯫
ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯁꯤꯗ ꯃꯃꯥꯅꯕꯨꯗꯤ ꯌꯦꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯁꯥꯁꯦ ꯄꯪꯊꯣꯛꯅ ꯊꯣꯡꯖꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯗꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯔꯣ ꯁꯥ ꯆꯥꯕ ꯌꯥꯗꯦ꯫ ꯁꯥ ꯍꯦꯛ ꯆꯥꯔꯨꯕꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯣꯛ ꯉꯧꯔꯛꯄ, ꯎꯅꯤꯡ ꯁꯥꯅꯤꯡ ꯇꯧꯔꯛꯄ, ꯃꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯅ ꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯍꯅꯨꯃꯛꯀꯤ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯄꯥꯁꯤꯅ ꯁꯥꯎꯕꯗꯒꯤ ꯃꯔꯨꯑꯣꯏꯅꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯌꯥꯗ ꯃꯥꯅ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯇꯥꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯐꯍꯟꯕ ꯉꯝꯈꯤꯗꯕꯗꯨꯅ ꯃꯄꯥꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯃꯤ ꯀꯌꯥ ꯑꯃ ꯌꯦꯡꯕ ꯂꯥꯛꯄꯁꯤꯗ ꯌꯦꯡꯍꯜꯂꯣꯏ, ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯗꯤ ꯑꯩꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯁꯦ ꯄꯪꯄꯤꯗ ꯄꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯥꯅ ꯂꯥꯏ ꯊꯥꯖꯗꯦ꯫ ꯃꯥꯏꯕꯁꯤꯡ ꯃꯥꯅ ꯊꯥꯖꯈꯤꯕ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯈꯤꯗꯕ, ꯃꯔꯛ ꯃꯔꯛꯇ ꯃꯊꯤ ꯐꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯤꯅ ꯃꯄꯥꯅ ꯃꯥꯏꯕ ꯑꯃꯠꯇ ꯐꯥꯎꯕ ꯏꯆꯥꯅꯨꯄꯤ ꯌꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯊꯔꯣꯕꯨ ꯂꯝ ꯀꯣꯏꯕ ꯄꯨꯅꯕ ꯃꯃꯥꯅ ꯊꯧꯔꯥꯡꯁꯤꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯥꯕꯨꯡꯗꯤ ꯊꯕꯛ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯊꯔꯣ, ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯁꯥꯃꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯏ꯫ ꯄꯥꯠ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯍꯤ ꯇꯣꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯉꯥꯏꯔꯤ꯫ ꯅꯨꯄꯥꯗꯨ ꯆꯠꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯊꯔꯣꯒꯤ ꯃꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯐꯖꯅ ꯍꯣꯟꯕꯤꯌꯨ, ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯥ ꯉꯝꯗꯕꯅꯤ, ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯕꯅꯤ, ꯂꯝ ꯈꯔ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯇꯥꯕꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯆꯂꯥꯛꯀꯤ ꯃꯤꯅꯤ, ꯀꯗꯔ ꯐꯗꯔꯒꯤ ꯃꯤꯅꯤ꯫ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯊꯔꯣꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯁꯨ ꯈꯪꯉꯤ ꯊꯔꯣ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯣꯏꯊꯦꯝ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯔ ꯀꯩꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯑꯁꯤꯗ ꯄꯨꯟꯅ ꯇꯣꯡꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯑꯩ ꯑꯁꯣꯝꯗꯒꯤ ꯑꯃ ꯀꯧꯒꯦ꯫ ꯄꯩꯁꯥ ꯀꯔꯤꯝꯇ ꯂꯧꯔꯣꯏꯗ, ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯣ꯫ ꯅꯨꯄꯥꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯥꯟꯕ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯍꯔꯥꯎꯏ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣꯗꯤ, ꯃꯤꯡ ꯀꯔꯤ ꯀꯧꯏ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯃꯤ, ꯏꯃꯥꯒꯤ ꯃꯤꯡ ꯏꯌꯥ ꯀꯧꯏ꯫ ꯏꯌꯥ ꯍꯥꯏꯕ? ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ, ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯁꯣꯝꯒꯤꯗꯣ ꯀꯧꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯍꯤ ꯑꯃ ꯀꯧꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯤ ꯑꯁꯤꯗꯅ ꯃꯃꯥꯗꯨꯒ ꯁꯥꯃꯨꯒ ꯇꯣꯡꯍꯜꯂꯤ꯫ ꯑꯁꯣꯝꯒꯤ ꯍꯤ ꯑꯁꯤꯗꯅ ꯅꯨꯄꯥꯁꯤꯅ ꯊꯔꯣꯕꯨ ꯍꯣꯟꯗꯨꯅ ꯄꯨꯔꯤ꯫ ꯉꯁꯥꯏꯅ ꯃꯈꯣꯏꯗꯤ ꯍꯥꯟꯅꯅ ꯏꯪꯒꯤꯠ ꯇꯧꯅꯈ꯭ꯔꯕꯅꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯝ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯍꯣꯜꯍꯟꯕꯅꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯇꯣꯡꯂꯤꯕ ꯍꯤꯗꯨꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯍꯣꯟꯈꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯂꯦ꯫ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯊꯔꯣꯕꯨ ꯍꯣꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯈꯣꯏꯅ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯤꯉꯩ ꯑꯁꯨꯝ ꯆꯨꯝꯅ ꯂꯥꯛꯂꯝꯕ ꯍꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯩꯔꯒ ꯑꯣꯏꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯗꯨꯒ ꯁꯥꯃꯨꯒꯗꯤ ꯉꯛꯂꯦ꯫ ꯀꯗꯣꯝꯗꯅꯣ? ꯀꯗꯣꯝꯗꯅꯣ ꯍꯣꯜꯂꯤꯁꯤꯕꯣ? ꯑꯁꯣꯝꯗ, ꯑꯁꯣꯝꯗ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯣꯜꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯁꯤ ꯄꯥꯈꯠꯂꯛꯏ, ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ, ꯏꯌꯥꯅ ꯏꯆꯥ ꯄꯨꯈ꯭ꯔꯦ, ꯏꯌꯥꯅ ꯏꯆꯥ ꯄꯨꯈ꯭ꯔꯦ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯏꯌꯥꯅ ꯏꯆꯥ ꯄꯨꯈ꯭ꯔꯦ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕ ꯃꯤꯁꯤꯡ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯌꯥꯅ ꯃꯆꯥ ꯄꯨꯗ꯭ꯔꯗꯤ ꯀꯅꯥꯅ ꯄꯨꯅꯤ, ꯀꯅꯥꯅ ꯄꯨꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕ ꯐꯥꯎꯕ ꯌꯥꯎꯏ꯫ ꯃꯃꯥꯗꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯥꯎꯏ, ꯏꯌꯥ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯥ ꯅꯠꯇꯦ, ꯑꯩꯒꯤ ꯌꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯍꯣꯜꯂꯤꯕ ꯍꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗꯅꯤ꯫ ꯈꯪꯉꯤ ꯊꯔꯣꯗꯤ, ꯊꯔꯣꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ, ꯆꯪꯂꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯈꯔ ꯊꯨꯡꯖꯔꯦ ꯍꯥꯏꯗꯨꯅ ꯍꯤ ꯑꯁꯤ ꯑꯗꯨꯝ ꯍꯣꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯗꯣꯝꯗꯅꯣ? ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯄꯨꯔꯤꯗꯨꯕꯣ? ꯀꯗꯣꯝꯗꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯈꯠꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯀꯩꯅꯣꯅꯤꯗ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒꯗꯤ ꯊꯔꯣꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝ, ꯃꯥꯒꯤ ꯃꯁꯝꯒꯤ ꯏꯐꯥ ꯐꯥꯔꯒ ꯇꯥꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯤꯄꯥꯗꯣ ꯏꯃꯥ ꯂꯥꯎꯏ꯫ ꯂꯥꯎꯗꯨꯅ ꯄꯥꯠ ꯑꯃ ꯆꯣꯡꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯣꯡꯊꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯔꯣꯅ ꯌꯥꯜꯂꯤ꯫ ꯆꯣꯡꯊꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯣꯡꯊꯔꯕꯁꯨ ꯑꯩꯅ ꯐꯥꯒꯅꯤ, ꯑꯩꯅ ꯅꯪ ꯀꯟꯒꯅꯤ꯫ ꯑꯩꯒ ꯅꯪꯒ ꯃꯤꯆꯥꯟꯅꯁꯦ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯑꯣ꯫ ꯑꯩꯕꯨ ꯇꯣꯉꯥꯟꯅꯅ
ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯪꯅ ꯍꯣꯜꯂꯒ ꯄꯨꯔꯤꯕꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯅꯦ? ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯣ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯎꯅꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯨꯄꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦ꯫ ꯊꯔꯣꯒꯤ ꯁꯛꯇꯝ, ꯃꯥꯒꯤ ꯁꯛꯐꯝ ꯉꯁꯥꯏ ꯋꯥꯏ ꯎꯈꯤꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯂꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥꯁꯤ ꯀꯤꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ, ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯔꯣꯅ ꯄꯥꯠ ꯃꯌꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯀꯌꯥ ꯑꯁꯤ ꯎꯍꯟꯕꯗ ꯅꯨꯄꯥꯁꯤ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯍꯟꯈꯤ꯫ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯃꯃꯥꯈꯣꯏꯒꯤ ꯂꯩꯐꯝ ꯇꯝꯅ ꯍꯣꯜꯂꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯕꯨ ꯍꯤ ꯍꯣꯜꯍꯜꯂꯤ꯫ ꯅꯨꯄꯥꯁꯤꯅ ꯄꯥꯈꯠꯇꯨꯅ ꯍꯣꯟꯕꯁꯤ ꯍꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯍꯣꯜꯂꯤ꯫ ꯑꯗꯨꯒ ꯄꯥꯠ ꯃꯄꯥꯜ ꯑꯁꯤ ꯌꯧꯔꯦ꯫ ꯃꯄꯥꯜ ꯑꯁꯤ ꯌꯧꯕꯒ ꯊꯔꯣꯅ ꯀꯨꯝꯊꯗꯨꯅ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ, ꯋꯥꯏꯁꯦ ꯍꯥꯏꯔꯛꯄꯒ ꯅꯨꯄꯥꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯅꯪꯒꯤ ꯍꯤ ꯊꯨꯅ ꯍꯣꯜꯂꯛꯎ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯌꯥꯡꯅ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯊꯔꯣ, ꯃꯃꯥꯈꯣꯏ, ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯃꯨ, ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯉꯤ꯫ ꯊꯔꯣꯒꯤ ꯃꯁꯥꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ, ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯂꯥꯏ ꯑꯃꯈꯛꯇꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯔꯣ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯃꯥꯁꯦ ꯁꯣꯔꯣꯛ ꯇꯥꯒꯦ ꯇꯧꯕ ꯐꯥꯎꯕ ꯌꯥꯎꯏ꯫ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯗꯨꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯄꯪꯆꯠꯇ ꯆꯠꯄ, ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯍꯣꯇꯦꯜ ꯐꯝꯂꯤ꯫ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯔꯣ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯔꯒ ꯑꯗꯨꯝ ꯆꯪꯂꯛꯄꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯌꯥ ꯌꯧꯔꯛꯂꯦ꯫ ꯃꯌꯥ ꯑꯗꯨꯗ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯔꯣꯁꯤ ꯍꯥꯟꯅꯗꯒꯤ ꯃꯤꯅ ꯈꯔ ꯉꯥꯡꯅꯕ, ꯋꯥꯈꯜ ꯈꯔ ꯆꯨꯔꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯏꯕꯦꯝꯃ, ꯊꯔꯣ, ꯑꯁ꯭ꯋꯥꯏꯗ ꯂꯥꯞꯅ ꯂꯩꯌꯨꯁꯦ, ꯑꯁ꯭ꯋꯥꯏꯗ ꯂꯥꯞꯅ ꯂꯩꯌꯨꯁꯦ, ꯀꯔꯤ ꯃꯃꯥ ꯃꯄꯥꯅꯣ ꯈꯪꯗꯦꯅꯦ, ꯐꯥꯖꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯊꯥꯗꯣꯔꯛꯏꯁꯤꯕꯣ, ꯑꯁꯨꯝꯅ ꯑꯗꯨꯝ ꯉꯥꯡꯉꯤ꯫ ꯊꯔꯣ ꯇꯥꯏ, ꯈꯪꯉꯤ꯫ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯆꯨꯝꯅ ꯂꯩꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯃꯥꯁꯤ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤ꯫ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤ, ꯋꯥꯈꯜ ꯆꯣꯏꯕꯤꯅꯤ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯊꯔꯣ ꯃꯇꯥꯏ ꯑꯃꯗ ꯊꯦꯠꯇꯣꯛꯂꯒ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯃꯧ ꯅꯍꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯜ ꯆꯥꯕ ꯆꯠꯂꯛꯏ꯫ ꯇꯟ ꯆꯥꯒꯦꯅ ꯐꯝꯂꯤ, ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯄꯣꯠꯁꯛ ꯑꯃꯈꯛ ꯀꯥꯍꯧꯕ ꯃꯥꯜꯂꯤ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯆꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯇꯜ ꯄꯤꯔꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯑꯁꯣꯝꯗꯒꯤ ꯀꯩꯅꯣꯝꯇ ꯂꯧꯔꯨꯒꯦ, ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ, ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯩꯔꯝꯂꯒ ꯅꯨꯄꯤꯁꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯑꯁꯤꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯔꯕ ꯇꯨꯡ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯔꯣ ꯂꯦꯞꯂꯝꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯅ ꯆꯥꯔꯝꯕꯒꯤ ꯂꯦꯝꯗꯨꯅ ꯂꯩꯍꯧꯕ ꯇꯟ ꯈꯔ ꯃꯥꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯔꯣꯗ ꯄꯤꯔꯔꯦ꯫ ꯁꯦ ꯏꯕꯦꯝꯃ, ꯑꯁꯤ ꯆꯥꯔꯒ ꯂꯩꯌꯨꯀꯣ, ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯂꯩꯌꯨ, ꯃꯥꯡꯗ ꯂꯩꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯤꯕ ꯃꯇꯝꯗ ꯊꯔꯣꯒꯤ ꯃꯤꯠꯌꯦꯡ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯃꯤꯠ ꯈꯥꯅ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯗꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯔꯣꯗꯤ ꯃꯥꯒꯤ ꯃꯁꯥꯅ ꯇꯁꯦꯡꯅ ꯂꯥꯏ ꯌꯥꯎꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ, ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯐꯠꯇꯕ ꯄꯣꯠ ꯄꯤꯕꯁꯦ ꯌꯥꯗꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ꯫ ꯄꯤꯔꯝꯂꯤꯕ ꯇꯜ ꯑꯗꯨ ꯆꯥꯗꯦ, ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯁꯤꯗ ꯃꯥ ꯂꯦꯞꯂꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯂꯤꯉꯩ ꯇꯜ ꯆꯥꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯔꯣꯕꯨ ꯎꯕ ꯃꯇꯝꯗ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯅꯁꯛꯁꯨ ꯏꯐ ꯐꯖꯩ, ꯅꯁꯝꯅ ꯅꯥꯗꯨꯅ ꯏꯐꯥ ꯐꯥꯔꯤꯕ, ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯊꯔꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ? ꯅꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩ, ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯒꯗꯤ, ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯔꯤ꯫ ꯊꯔꯣ ꯊꯧꯋꯥ ꯁꯥꯗꯦ ꯃꯥꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯍꯌꯤꯡ ꯀꯧꯏ꯫ ꯋꯥꯔꯣ ꯇꯥꯕꯗ ꯅꯨꯄꯤ ꯑꯃꯗꯨ ꯅꯣꯛꯏ꯫ ꯍꯦ, ꯍꯌꯤꯡ ꯍꯥꯏꯕ? ꯀꯩ ꯃꯤꯡꯅꯣ ꯑꯗꯨꯕꯣ? ꯊꯔꯣꯅ, ꯍꯦ, ꯅꯣꯛꯀꯅꯣ, ꯑꯩꯒꯤ ꯃꯤꯡ ꯍꯌꯤꯡꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯃꯤ ꯍꯨꯔꯥ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯕꯨ ꯈꯔ ꯁꯥꯎꯅꯤꯡꯈꯤꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯃꯤꯅ ꯆꯥꯔꯝꯕ ꯂꯨꯈꯥꯛ ꯇꯜ ꯑꯗꯨ ꯄꯤꯔꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯁꯨ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯅꯤꯁꯨ ꯇꯟ ꯆꯥꯅ ꯍꯦ, ꯑꯣ ꯑꯗꯨꯗꯤ ꯂꯩꯌꯨ, ꯏꯁ, ꯅꯁꯛꯅ ꯏꯐ ꯐꯖꯔꯒ ꯍꯌꯤꯡ ꯀꯧꯏꯅꯤ ꯃꯤꯡ ꯑꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤꯉꯩ ꯇꯥꯂꯛ ꯇꯥꯟꯖꯥꯁꯦ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ꯫ ꯊꯔꯣꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯒꯤꯔ ꯈꯪꯗꯦ, ꯃꯥꯒꯤ ꯌꯣꯜꯂꯝꯕ ꯇꯜꯁꯤꯡ, ꯊꯥꯡꯒꯠꯂꯝꯕꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯒꯤ ꯇꯟ ꯆꯥꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯃꯤꯡ ꯍꯌꯤꯡ ꯀꯧꯏ ꯍꯥꯏꯕꯗꯨꯗ ꯑꯣ ꯍꯌꯤꯡꯅ ꯇꯜ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯚꯥꯞ ꯑꯣꯏꯗꯕꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫
ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯁꯣꯝ ꯂꯥꯛꯀꯅ ꯂꯩꯔꯝꯕꯁꯤꯡ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯣꯛꯏ꯫ ꯀꯩꯅꯣꯅꯦ ꯍꯤꯡꯅꯇ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯧꯋꯥ ꯁꯥꯈꯤꯗꯦ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯄꯣꯠꯆꯩ ꯑꯇꯩ ꯆꯥꯏꯔꯤꯕ ꯇꯜ ꯂꯥꯛꯈꯤꯕꯒꯤ ꯆꯥꯏꯍꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯔꯔꯦ꯫ ꯇꯜ ꯆꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯔꯦ꯫ ꯑꯁꯤꯗ ꯂꯩꯔꯝꯕꯤ ꯂꯩꯁꯥꯕꯤ ꯑꯉꯥꯎꯕꯤꯗ ꯀꯩꯅꯣ ꯍꯌꯤꯡ ꯀꯧꯏ ꯍꯥꯏꯅ ꯃꯤꯡꯗꯣ ꯃꯥꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯁꯥꯎꯏ ꯑꯗꯨꯒ ꯊꯔꯣꯒꯤ ꯃꯌꯨꯝ ꯇꯝꯕ ꯂꯥꯛꯏ꯫ ꯊꯔꯣ ꯃꯌꯨꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯇꯟꯁꯤꯡ ꯑꯗꯨ ꯆꯥꯗꯦ, ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯂꯪꯈꯥꯏꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯇꯜꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯤꯡ ꯆꯥꯎꯕꯤ ꯀꯧꯏ꯫ ꯆꯥꯎꯕꯤꯅ ꯉꯥꯡꯂꯔꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯦ ꯋꯥꯔꯛꯎ, ꯐꯥꯖꯤꯜꯂꯒ ꯊꯝꯃꯨ꯫ ꯀꯔꯤꯒꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯊꯥꯗꯣꯛꯂꯤꯕꯅꯣ? ꯑꯗꯨ ꯇꯧꯕ ꯑꯁꯤ ꯇꯧꯕ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯗ ꯉꯥꯡꯉꯤ꯫ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯅꯪ ꯂꯩꯁꯥꯕꯤ ꯃꯆꯥꯅꯦ, ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯉꯤ꯫ ꯊꯔꯣ ꯀꯔꯤꯃꯇ ꯈꯨꯝꯈꯤꯗꯦ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯧꯅ ꯄꯥꯜꯂꯛꯄ ꯇꯟꯖꯥ ꯑꯁꯤꯗꯅꯤ꯫ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏꯃꯛꯇꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯨꯝꯗꯨꯅ ꯉꯥꯏꯔꯔꯤ ꯑꯗꯨꯒ ꯃꯥꯅ ꯀꯧꯔꯛꯏ꯫ ꯏꯅꯆꯥꯎꯕꯤ, ꯏꯅꯆꯥꯎꯕꯤ꯫ ꯆꯥꯎꯕꯤ ꯆꯠꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯕꯅꯤ꯫ ꯏꯅꯆꯥꯎꯕꯤ, ꯑꯩꯅꯦ ꯑꯁꯣꯝꯗ, ꯑꯁꯣꯝꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯌꯦꯡꯂꯛꯎ, ꯑꯁꯣꯝꯗ ꯌꯦꯡꯂꯛꯎ ꯍꯥꯏꯔꯤ꯫ ꯆꯥꯎꯕꯤ ꯆꯠꯂꯝꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯀꯟꯅ ꯊꯦꯡꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯔꯣ ꯑꯣꯏꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯥꯒꯤ ꯁꯛꯇꯝ ꯃꯃꯤꯜ ꯑꯗꯨ ꯏꯔꯪ ꯂꯪꯉꯤ꯫ ꯇꯁꯦꯡꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯠꯇꯦ, ꯂꯥꯏꯒꯤ ꯁꯛꯐꯝꯅꯤ꯫ ꯃꯁꯤ ꯎꯕꯗ ꯆꯥꯎꯕꯤ ꯂꯥꯎꯗꯨꯅ ꯌꯨꯝꯇꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯡꯅ ꯐꯠꯊꯠꯅꯔꯦ ꯑꯗꯨꯒ ꯍꯥꯏ, ꯅꯆꯥꯎꯕꯤ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ, ꯀꯅꯥꯗꯁꯨ ꯇꯥꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯇꯥꯛꯂꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯔꯥ ꯈꯔ ꯇꯝꯕꯤꯒꯗꯕꯁꯨ ꯂꯩꯔꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯏꯅꯆꯥꯎꯕꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯗ ꯃꯥꯅ ꯀꯤꯍꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯥꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕꯒꯨꯝ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯉꯣꯟꯗ ꯈꯔ ꯈꯔ ꯅꯣꯛꯅꯔꯝꯕ ꯂꯛꯅꯔꯝꯕ, ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯇꯧꯔꯝꯕꯁꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯔꯣꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯏ꯫ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯇꯣꯡꯂꯤꯕ ꯂꯥꯏꯁꯤ ꯀꯔꯤ ꯂꯥꯏꯕꯨ ꯑꯣꯏꯔꯤꯒꯕ ꯀꯅꯥꯃꯇꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯃꯄꯥꯅ ꯁꯥꯎꯈꯤꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯏ ꯌꯦꯡꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯅꯤ ꯉꯁꯤꯗꯤ ꯃꯄꯥ ꯑꯗꯨꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯈꯣꯏ ꯌꯨꯝꯗ꯫ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯨꯄꯥꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯍꯩꯔꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯅ ꯑꯁꯤ ꯍꯩ ꯑꯁꯤ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯗꯁꯨ ꯃꯥꯅ ꯇꯥꯛꯈꯤꯕ ꯂꯩꯇꯦ꯫ ꯊꯔꯣ ꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯅ ꯈꯪꯉꯤ, ꯃꯥꯅ ꯎꯏ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯇꯟꯖꯥꯁꯤ ꯊꯔꯣ ꯂꯩꯇꯦ꯫ ꯃꯧꯄꯥ ꯅꯨꯄꯥꯅ ꯊꯔꯣ ꯊꯤꯕ ꯆꯠꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯍꯧꯔꯤ꯫ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯈꯪꯂꯔꯦ꯫ ꯃꯔꯨꯞ, ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯋꯥꯏ ꯆꯥꯏꯔꯛꯏ꯫ ꯊꯔꯣꯒꯤ ꯃꯄꯥꯅ ꯈꯪꯗꯕꯗꯒꯤ ꯀꯩꯗꯧꯔꯦ ꯃꯔꯨꯞ? ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯌꯨꯝꯒꯤ ꯂꯥꯏꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯦ꯫ ꯅꯈꯣꯏ ꯌꯨꯝꯒꯤ ꯂꯥꯏꯁꯤ ꯉꯥꯎꯔꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯂꯒꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯃꯃꯥꯅꯁꯨ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯒꯤ ꯃꯃꯥꯁꯤꯅ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯏ, ꯇꯝꯃꯛꯏ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯈꯛꯇꯗ ꯅꯨꯄꯥꯁꯤ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯇꯥꯛꯊꯣꯔꯛꯏ꯫ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯅ ꯄꯥꯝꯗꯕ, ꯌꯨꯝꯒꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯅꯈꯣꯏꯅ ꯇꯧꯔꯨꯔꯦ꯫ ꯃꯁꯤꯅ ꯌꯨꯝꯒꯤ ꯂꯥꯏ ꯑꯁꯤ ꯉꯥꯎꯔꯦ꯫ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯂꯦ꯫ ꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯦ꯫ ꯑꯁꯤꯗꯤ ꯀꯨꯏꯔꯦꯅ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯆꯩꯊꯦꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯄꯨꯟꯅ ꯈꯪꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯍꯥꯟꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯑꯣꯛꯅꯈꯤꯕ ꯂꯥꯏ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯔꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯁꯤꯅ ꯂꯥꯏ ꯊꯥꯖꯗꯕ ꯀꯌꯥꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯁꯥ ꯄꯪꯊꯣꯡ ꯊꯣꯡꯖꯤꯟꯕ ꯑꯃꯥꯡ ꯑꯁꯣꯏ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯈꯤꯕ꯫ ꯂꯥꯏ ꯊꯥꯖꯗꯕꯗꯒꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃꯅ ꯌꯨꯝꯒꯤ ꯗꯨꯛ ꯊꯥꯕ, ꯅꯣꯡꯃꯅ ꯊꯥꯗꯕ, ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ
ꯌꯨꯝꯒꯤ ꯏꯁꯣꯔ ꯂꯥꯏ ꯑꯁꯤ ꯉꯥꯎꯔꯛꯄꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯊꯔꯣꯗ ꯆꯩꯊꯦꯡ ꯑꯁꯤ ꯄꯥꯜꯂꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅ ꯄꯨꯟꯅ ꯇꯝꯂꯔꯦ ꯍꯥꯏꯔꯛꯑꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯗꯨꯅ ꯃꯇꯝ ꯈꯔ ꯆꯪꯂꯕꯁꯨ ꯆꯪꯂ ꯃꯆꯥꯅꯨꯄꯤ ꯊꯔꯣ ꯑꯁꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕꯤꯈꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯂꯥꯏ ꯉꯥꯎꯔꯛꯄ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯁꯤꯕꯨ ꯃꯥꯅ ꯐꯖꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯂꯩꯅꯕ ꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯈꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯊꯔꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯦꯠꯂꯝꯕ ꯀꯌꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝ ꯅꯣꯔꯃꯦꯜꯗ ꯂꯥꯛꯈꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯋꯥꯈꯜ ꯆꯣꯏꯕ ꯂꯥꯏ ꯎꯅꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯤ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯅ ꯈꯟꯈꯤꯗꯕ ꯌꯥꯏ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯇꯧꯕꯗ ꯃꯈꯣꯏꯗ ꯐꯪꯂꯝꯒꯗꯕ ꯆꯩꯅꯥ ꯆꯩꯊꯦꯡ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝꯒꯤ ꯂꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯤꯟꯕꯤꯔꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤ ꯌꯨꯝꯒꯤ ꯂꯥꯏꯅ ꯉꯥꯎꯔꯛꯄ ꯌꯨꯝꯒꯤ ꯂꯥꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯉꯁꯤꯃꯛꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗꯗꯨꯅ ꯂꯥꯏꯗꯨꯞ ꯊꯥꯗꯕ ꯈꯨꯔꯨꯝꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯅꯣꯡꯃꯒꯤ ꯌꯨꯝꯒꯤ ꯂꯥꯏꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕ ꯑꯩꯈꯣꯏꯅ ꯅꯣꯟꯖꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯀꯩꯗꯧꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯤꯖꯐꯝ ꯊꯣꯛꯏ ꯉꯁꯤꯃꯛ ꯊꯔꯣꯅ ꯃꯇꯝ ꯈꯔ ꯑꯋꯥꯕ ꯇꯥꯔꯨꯔꯤꯕ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏꯅ ꯂꯥꯏ ꯊꯥꯖꯔꯨꯗꯕ ꯃꯈꯣꯏꯅ ꯊꯧꯁꯥ ꯋꯥꯁꯥꯔꯨꯗꯕ ꯈꯔꯗꯒꯤ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯁꯨ ꯆꯥꯎꯅ ꯂꯩꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗꯁꯨ ꯋꯥꯔꯤ ꯁꯦꯔꯤꯁ ꯊꯥꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ